Sí, é. Yes, mi wang ngai mai mamda. Isso não. Ada nan chikre, mi wa pa ngang nai na. Speed aí do. Bi yang kolam dai ba ma ma sa si yong si. Min da sa ka chu bi ma ga mo ko sa. Ai chu gai sele. Wa ngang ba da budi ya. Ai di nupi ngang sing je lo ina iche ni sen lo kan se. Aksel la tre. Ai ngono do da ko ne. Do da. Da ko de dam sa ko ne. Hai mayam. Matam kuya tung da ngasi mo ba pu do na sare. Tang kui ba je kyang kui ge. Hafta mu ti phar me. Oh. Mamang lu amutang di tawge toro me Diwali gi mamang da. Mimi sing jo pajan tawre ba. Ado mimi si ju. Ah, bomla ma khon ju to bi ya de da. Bomla ma khon ju ya da. Mimi sing ju je si mimi sing ju je ka. Pan am taw gi ne mimi ka no. Trang ar kam taw gi ne ba. Ado dum ya gi de shot ki da na. Ado ngasi di khaji khat taw jara ga yen thom ba yen thom ma su pis masa ne ba. Yen na so bu taw jadre. Taw bu yaw haw ta ba ai lai. Do na masa win taw jare. Ado mayam ngasi je koi mimi ga kanggo khara ga ko. Sina mu kang sui ne ba. Ai da sama saning ba sam bu tre. Pudi oidre. Ado mayam video je ozana mu taw jara ge. Ado di sar si. Yang kui da ngang hi. Yang kui na ngang oi si. Sar si ngasi pis te ka pi. Ai di pis masa je khia saning dam ne do koi si na. Ma di mi jaw na to ba saning ba. Ai chang da. Video je khara thuna lo si na mu taw si. Sa sa sa. Koi noi bo. La la tu ro. Cha huk ti tu lo chno to ji. Adi pura ho sa khane. Ya dum huk ti do ba. Silience की बात नहीं है रही बाप से Terus apa kalau mau tanding di challenge tu? Challenge tu buat cakap apa ni? मखों गनी न तो याव जा Mau kau nang cio? Isi paham tak? मथंग दिन गानू ही तो जर के Lalu terus, mau bersih pakai dia salah. Nun dekat tolan gitu ya. Tolan baik tarik kok, isi enggak kau hasil lah. Maru kalau tiele, nak kau ya. Cia tu urusan lah, boleh. सुकुम का सॉन्ग मुसल Ya, ada bungo. Gitu nong, nak pau tu huk ya di pang. Tapi pun tapi. लेमन जरूरी नहीं सुधे Betul. मिसी जो गुजना मुंग आई तुझे ना Ai không biết đâu. Nhưng mà có không nhỉ? Tôi nói yêu quá thì vậy. मिमी लवर्स में आम गिदी को मिमी जम पाम जब ना था नो Chứ 몸이 신우자. 나도 너 미뚜이 미미 누나 신도 또 맛이 하게. 지금 미시고 그냥 또 해. 마네 내가 막 코트니 형이. मैं मिमी लवर्स है अरे मिमी लवर्स है मैं मिमी पाम जब सिंग जे ना हम मिमी सार मदि सुम पाम रहा है 이런 거 신경 하와요. नसी उदी खंग दे तंग सारे 그냥 하게 막 코트 또 뭐야 근데 어디 하와요? 지 미미 하오 नसी दे सिंग हाओ नान हाओ तेवा नान जे वीडियो तंग कैसे लग पड़ो तो खलम वीडियो थागत चगे तो ने आई दिवाली नु मित्र थागे तो मदो 말하면 강내. अदुगो दिवाली की वीडियो जो आई नमजगे तो ने को इमानम का इसे का ये मुसत जे आई नमजगे तो दो कोई चे लखत के तो ने दुदा कोई चे जो आई मा लाइटिंग खोरम बदुम तो लेरबा 누구도 야다. 누구도 야다. 하는 건데 할수 있어 봐. लाइटिंग खोरम लइबो कोपगे अदि निमो साको बो वीडियो सेमजद्रे निमो साको बो मला तो बुदा 싸워요. काव सेमजद्रे दुना वीडियो जे थागत तब कुई रे नबा माइना सक्सरा हम सारगा नमजर फनी 뭐 이렇게 너무 큰들 누가 뽑아줘? 너무 땡마이다 탁도는 어이 맛이지. 많이 없네. 이주 야우된 따오스 비 들어온 사람 이거 나간 하보나. 너가 해야 되잖아. यार तुम चाहने 아, को 이거 어때? 시하보. 주주야. 딸랑 누르지. 너희 또 싸. 좀 가는 거 봐. 응. 하지 마 야우지 한다 봐. 아이고. 저 정전이야. 너 얼마래? 나게 좀 만든데. Sí, 자, 미왕한 해 먹는다. eso bueno. 어디는 찍게? 미와 빵강 내는. Speed đâu vậy? Hồi xưa đây mình vang na bởi cái lão lúc xưa khai là yad. 아이고, 미시 누추 면 땅다. Mình sử dụng tăng đó. Hậu rồi na ha. Ai cũng chỉ là miết bởi cái này là đúng hậu rồi.
ꯑꯗꯨ ꯍꯧꯖꯤꯛ ꯑꯩ ꯌꯥ ꯆꯤꯛꯈꯥꯏꯔꯦ ꯌꯥ ꯅꯠꯇꯦ ꯌꯥ ꯆꯤꯛꯈꯥꯏꯔꯦ ꯆꯤꯡꯃꯥꯟ ꯆꯤꯛꯈꯥꯏꯔꯦ ꯍꯥꯏꯒꯗꯧꯕ ꯌꯥꯁꯦ ꯈꯥꯏꯔꯤ ꯃꯈꯣꯜ ꯂꯩꯁꯤꯗ ꯇꯨꯞꯄꯦ 이거지 아유 뚝뚝이고 ꯃꯥꯅꯦ 너무 맛있지 ꯀꯥꯡꯁꯣꯏ ꯈꯤꯇꯪ ꯊꯥꯗꯔꯛꯑꯣꯅꯦ ꯃꯍꯤ ꯌꯥꯎꯗꯕꯅꯦ ꯇꯣꯛ 야 크게 이거도 하려고 그래 ꯌꯥꯝ ꯐꯩꯔꯛꯀꯅꯣ 커져 야 땅 ꯃꯍꯤ ꯌꯥꯎꯗꯕ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯌꯥꯔꯦ 강수도 시 빡빡지 이게 너무 가서 잘라이래요. 그이 잘라이게 합니다. 사마로시야 바빡다봐 아빠때. 상주에 명도만 아니 보고 뱀 싸자는 거네 봐. 너 거기 오이 싸는 거 빨리 있다 봐. 나 못 살지 뭐 두냐 동안 싸이잖아. 너 싸자는 거네 봐. 뭐로 사가리 시가 다 이러노 싸미는 아빠 미임 레디 파가도 봐. 미지 말해 마네. 싸미는 아빠 미임 레디 파가도 봐. 꼭도. 거기 몽이 미가 남 싸다면 거기 바닥 내 싸이자. 나 두도 치로 너 싸미는 나 두도 꼭 싸. 아니 안 보이는데. 이해하는 건지. 싸미는 나 원래. Itu lah. 뭐 비비 뭐 먹게 했나? 네. 한번 해봐. 그 마을 잘못 나봐. 마루도 안 먹어야 돼. 사이를 던져. 미미 되게 오랜만에 살아 이제. 아 사갈래. 눈에 이제. 신가오래. 뒤에 뭐 합친 김네요, 도이네. 여기 한기 bomba kabde pokabe 떨리는 게. 어디 비디오도 그냥 다섯처럼 그냥 쭉 와야 되는. 몸라지 거의 나간다 poka야 거. 거의 집안이 강문에 수업 셀레 가이 돌아가. 나 쉬에 감전 나오나. 눈에 민 디왈리 라고 다 거이나 미미신 또 올라이네요. 어때? 디왈리는 미는데 아 디왈리 해야 나가 한다. 시도 보내 봐. 디왈리는 미도 이샷 레비 많은 거다. 그러니까 말 ꯍꯣꯏ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯅꯠꯇꯦ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯊꯥꯒꯠꯆꯒꯦ ꯇꯧꯕ 하yin 하보다. ꯍꯣꯏ ꯍꯌꯦꯡꯅꯦ ꯍꯥꯏꯕꯗꯨꯗ ꯇꯧꯕ 아이고 또 봐. ꯑꯗꯨ ꯕꯣꯝꯕ꯭ꯂꯥꯁꯤꯗꯤ ꯗꯤꯋꯥꯂꯤ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯑꯗꯨꯝ ꯊꯥꯅꯍꯧꯔꯝꯅꯦꯕ ꯑꯗꯨꯗ 하고 거도 가슴이 ꯄꯣꯈꯥꯏꯔꯛꯄꯗꯨꯗ ꯏꯟꯖꯥꯡꯁꯦ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯃꯁꯨ ꯃꯥꯁꯦ ꯊꯕꯛ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨ ꯍꯜꯂ ꯆꯥꯖꯅꯕꯅꯦꯅ ꯈꯔ ꯊꯝꯃꯝꯃꯦ ꯑꯗꯨ ꯈꯔꯕꯨꯗꯤ ꯂꯧꯔꯛꯑꯦ ꯃꯊꯛꯇ ꯑꯗꯨꯝ ꯍꯩꯖꯤꯜꯂꯒꯦ 전나무 만져요. 진짜 가자. ꯁꯤ ꯃꯊꯛꯇ ꯍꯩꯖꯤꯜꯂꯒꯦ 여기 수영 해줘. 진짜 칼 해다가. ꯀꯥꯏ ꯍꯩꯖꯤꯜꯂꯛꯀꯅꯣ ꯑꯗꯨ ꯍꯩꯖꯤꯟꯗꯣꯔꯤꯕ 진짜 잘 해줘. ꯑꯣꯛꯒ ꯌꯦꯟꯒ ꯆꯥꯕꯗ ꯇꯪꯈꯥꯏ ꯀꯥꯏ 그만 ꯍꯩꯖꯤꯜ 진짜 잘 해줘. 지다 ꯃꯍꯤꯗꯤ ꯍꯩꯖꯤꯜꯂꯔꯣꯏ 그러면 아씨. ꯌꯥꯔꯦ 다음 매암도 보다 꼭 나와 이제. 다음 늘 때도 좀 ꯑꯩ 맞추지. ꯁꯨꯝ ꯊꯝꯃꯒꯦ 좀 떨래. 오케이 ꯇꯥꯔꯦ ꯁꯤ ꯑꯣꯏꯗꯤ ꯃꯍꯤ ꯈꯖꯤꯛ ꯈꯖꯤꯛ ꯍꯩꯔꯒꯀꯣ ꯃꯍꯤꯗꯤ ꯌꯥꯝ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨꯒꯤꯅꯤ ꯃꯍꯤ ꯌꯥꯎꯗ꯭ꯔꯗꯤ ꯇꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯦ ꯃꯥꯅꯦ 하고 좀 하고 떨래. 쑥쑥 용절러가지 가장 올래. 쑥쑥 용절러 싸특자 깜깜깜. 아이디 미 이상 높이는 아이씨 좀 쳤는데야 자는데 안돼. 너는 이때 요런 바깥에 요 피지 계셔. 그래서 요 피지. 근데 어떻게 하면 운동이는 싸슬로세 너는 진짜 해. 막싹 죽어. 싸서 사지가. 맞아 싱지가 하나 응, 저 죽어야. 이만하면 어떻게 하니까 싶더라 이만하면 막이 에어포트 레이봐 아도 마나서 라우 좀 하이레이브네 바이 너희 패밀리가 풀업 인 부비로 콜로나 제진이 버가 떠올라가나 아도나 마나 펀친자라 맞아니 너 거기 짱절라게 싸슬루게봐 난 프리더라. 프리는데 이미 पैसा 피 근데 마나 바이 좀 가야지 어머니는 해. 프리다 하면 그만이 아니 아 पैसा를 그 피다 합니다 너는 와, 그러지 마. 진짜. 내 말하라고 자꾸도. 그거라 그러니까 맨날에. 저녁은 시시, 진짜 미야오이미. 이거 그냥 스쿠어인가 탕头怎么个公买里面？你是能给的， 오케이 지금 먹는 이거 能给这买的你蒙去，泡泡给倒的你买的。咋 그냥 무방이 누아이범나 이장 하고 사방해봐 시기리 한번 아이다래 무방 도비 까나 봐야지 거의 먹는 이장 통제나 反正我好不咋的不买了你，哪个？ 근데 이장 하고 보세 근데 무방 도보다 좀 짜보시나 ям 하고 짜보 삐엔삐엔나 就是 아또보시지 이거 짜보 간다 얌 싸닝데 버싱 해보다
ꯅꯪ ꯄꯤꯖꯗꯕ ꯃꯥꯜꯂꯅꯤ ꯃꯨꯛꯕꯥꯡ ꯅꯪ ꯇꯧꯕꯁꯨ ꯄꯤꯖꯕ ꯃꯥꯟꯕ ꯋꯥꯏꯐꯥꯏꯁꯦ ꯑꯍꯥꯎꯕꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯕꯅꯤꯀꯣ ꯁꯥ ꯅꯨꯡꯇꯤꯒꯤ ꯇꯧꯁꯤꯟꯅꯩꯅꯦ ꯁꯤꯗꯕꯨꯗꯤ ꯁꯥ ꯌꯥꯝ ꯍꯥꯞꯄꯒꯤ ꯌꯥꯝ ꯑꯇꯣꯞꯄꯗꯣ ꯌꯥꯝ ꯆꯥꯏ ꯑꯣ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯁꯟ ꯌꯥꯝ ꯍꯥꯏꯕꯅꯦ ꯑꯩꯅ ꯅꯠꯇꯦ ꯃꯨꯛꯕꯥꯡ ꯀꯥꯟꯅꯕꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯗꯤ ꯁꯥ ꯌꯥꯝ ꯃꯨꯛꯕꯥꯡ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯌꯥꯝ ꯆꯥꯗꯣꯏꯅꯤꯅ ꯑꯩꯈꯣꯏ ꯆꯨꯝꯃꯤ ꯆꯥꯕꯨꯗꯤ ꯆꯥꯏꯌꯦꯕꯀꯣ ꯃꯨꯛꯕꯥꯡꯗꯨꯅ ꯆꯥꯕ ꯁꯥꯀꯅꯣ ꯑꯇꯣꯞꯄ ꯆꯥꯕ ꯈꯔ ꯄꯜꯂꯣ ꯃꯥꯅꯦ ꯑꯗꯨ ꯃꯨꯛꯕꯥꯡ ꯀꯥꯟꯅꯕ ꯑꯃꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯃꯥꯏ ꯀꯥꯟꯅꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯑꯍꯥꯎꯕ ꯀꯥꯟꯅꯕꯅꯤ ꯁꯤꯗꯒꯤ ꯄꯣꯈꯥꯏꯔꯛꯑꯅꯤ ꯅꯃꯥꯏꯗ ꯕꯪ 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 ꯂꯥꯎꯔꯛꯑꯅꯤ ꯃꯁꯛꯀꯗꯣ ꯐꯖꯕꯗ ꯉꯛꯑꯅꯤ ꯉꯥꯎꯅꯔꯅꯤ ꯅꯨꯄꯤ ꯐꯪꯉꯔꯣꯏ ꯕꯣꯡ ꯕꯣꯡ ꯂꯥꯎꯔꯅꯤ ꯀꯩꯁꯦ ꯑꯁ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦ ꯃꯨꯛꯕꯥꯡꯇꯪꯒꯤ ꯅꯠꯇꯦꯗ ꯁꯤ ꯆꯥꯕꯕꯨꯗꯤ ꯁꯛꯁꯦ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯅꯦꯕ ꯃꯤꯗꯤ ꯌꯥꯝ ꯊꯥꯖꯔꯣꯏꯕꯀꯣ ꯁꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯣꯏꯔꯝꯗꯣꯏꯕ ꯌꯥꯝ ꯃꯥꯟꯕ ꯁꯛꯁꯦ ꯌꯦꯡꯉꯨꯁꯦ ꯃꯤꯅꯒ ꯆꯀꯠ ꯆꯨꯕꯤ ꯌꯥꯝ ꯃꯥꯟꯗ꯭ꯔꯥ ꯃꯑꯣꯡꯒꯁꯦ ꯁꯛꯂꯥꯏ ꯆꯨꯕ ꯍꯥꯏꯁꯤꯜꯂꯦ ꯋꯥ ꯉꯥꯡꯕꯗꯕꯨꯗꯤ ꯌꯥꯝ ꯑꯩꯗꯤ ꯅꯨꯄꯤ ꯐꯖꯕꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯏꯆꯦꯅꯤ ꯏꯆꯟ ꯂꯣꯏ ꯈꯟꯖꯩ ꯄꯛꯁꯜꯂꯛꯇ꯭ꯔꯦꯍꯦ ꯀꯔꯤꯅꯣ ꯌꯥꯝ ꯋꯥꯗ꯭ꯔꯣ ꯌꯥꯝ ꯋꯥꯗ꯭ꯔꯥ ꯀꯩꯅꯣ ꯁꯤꯁꯤꯅ ꯈꯟꯖꯩꯕ ꯌꯥꯝ ꯃꯥꯜꯂꯦ ꯀꯗꯥꯏꯗꯅꯣ ꯍꯨꯔꯥꯜꯂ ꯍꯦꯛꯄ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯗꯥꯏꯂꯣꯒꯅꯤ ꯗꯥꯏꯂꯣग ꯌꯥꯝ ꯃꯥꯜꯂꯦ ꯄꯛꯇꯤ ꯄꯛꯇ꯭ꯔꯦ ꯀꯪꯉꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯔꯦꯟꯠ ꯆꯥꯖꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯨ ꯆꯥꯒꯤꯗ ꯉꯥꯏꯔꯤꯅ ꯃꯔꯣꯟ ꯆꯨꯝꯃꯦ ꯇꯣ ꯔꯦꯗ ꯃꯤꯠ ꯆꯥꯖꯒꯦ ꯇꯧꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟ ꯆꯥꯈꯤꯗ ꯉꯥꯏꯔꯤ ꯑꯗꯣ ꯈꯪꯉꯣꯕ ꯑꯍꯥꯎꯕ ꯑꯗꯨꯝ ꯆꯥꯕꯅꯦꯕ ꯑꯩꯈꯣꯏꯕꯨꯗꯤ ꯑꯗꯨꯝ ꯑꯆꯝꯕꯁꯦ ꯈꯔ ꯆꯥꯏꯌꯦꯕ ꯈꯨꯠꯆꯥꯁꯦ ꯁꯨꯃꯥꯏꯅ ꯆꯥꯕꯒ ꯑꯃ ꯆꯥꯕꯗꯨꯒꯗꯤ ꯃꯥꯟꯅꯗꯦꯕ ꯅꯪꯗꯤ ꯊꯣꯏꯅ ꯁꯤꯗꯒꯤ ꯑꯃꯗꯨꯅ ꯍꯦꯜꯂꯦ ꯅꯪ ꯆꯥꯏꯗꯣ ꯍꯣꯏ ꯍꯦꯟꯕꯨꯗꯤ ꯋꯥꯊꯤ ꯍꯦꯜꯂꯦ ꯇꯧꯅꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯃꯗꯨꯁꯨ ꯍꯦꯜꯂꯦꯕꯀꯣ ꯍꯦꯟ ꯇꯥꯔꯒꯁꯨ ꯑꯃꯒꯤ ꯈꯨꯆꯥꯗꯨꯗꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯣꯠꯈꯝ ꯑꯃꯗꯒ ꯊꯝꯃ ꯆꯥꯕꯅꯤꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯊꯝꯃ ꯆꯥꯕꯒꯤ ꯃꯍꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯕ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯊꯝꯃ ꯇꯤꯟ ꯆꯥꯕ ꯆꯥꯔ ꯆꯥꯎ ꯀꯩꯅꯣ ꯑꯗꯨꯗꯤ ꯀꯣꯟ ꯐꯦꯡꯕ ꯈꯔ ꯇꯟꯕ ꯅꯪꯅ ꯌꯨꯁ ꯑꯦꯟ ꯊ꯭ꯔꯣ ꯇꯧ ꯀꯩꯅꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃꯗꯤ ꯂꯩ ꯃꯐꯝ ꯑꯃ ꯆꯠꯂꯦꯗꯅ ꯃꯐꯝꯗꯨꯗ ꯂꯥꯛꯑꯒ ꯁꯥꯡꯅ ꯊꯝꯃꯒꯀꯣ ꯆꯥꯕ ꯍꯥꯏ ꯏꯟꯖꯥꯡ ꯍꯩꯊꯔꯒ ꯑꯁ ꯆꯥꯛꯀꯁꯦ ꯄꯔꯦꯡ ꯁꯥꯅꯒ ꯊꯝꯃꯒ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯅꯔꯤ ꯀꯩꯀꯥ ꯃꯥꯒꯤ ꯅꯪ ꯂꯣꯏ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯁꯦꯝꯍꯜꯂꯕ ꯑꯗꯨꯒ ꯄꯤꯖꯗ꯭ꯔꯕ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯝꯕꯗꯨꯒ ꯃꯥꯁꯦ ꯃꯥ ꯀꯞꯀꯗꯣꯏ ꯎꯔꯦꯗ ꯑꯁ ꯑꯗꯨ ꯇꯧꯕ ꯌꯥꯏ ꯅꯣꯡꯃ ꯇꯧꯕ ꯌꯥꯏ ꯃꯤ ꯌꯥꯝꯕꯩ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯃꯤ ꯌꯥꯝꯗ꯭ꯔꯁꯨ ꯏꯕꯥꯅꯤ ꯈꯤꯇꯪ ꯇꯧ ꯂꯣꯏꯔꯦ ꯆꯈꯥꯎꯗꯨꯅ ꯌꯥꯝ ꯆꯥꯎꯔꯅꯤ ꯍꯥꯏꯔꯤꯕ ꯈꯨꯍꯥꯏꯗꯨꯒꯗꯤ ꯃꯃꯥ ꯍꯣꯏ ꯅꯥꯎꯕꯤ ꯍꯣꯏ ꯏꯆꯦꯅꯥꯎꯕꯤ ꯍꯣꯏ ꯄꯨꯟꯅ ꯌꯥꯎ ꯌꯥꯏ ꯕꯕꯥꯁꯨ ꯕꯕꯥꯗꯤ ꯀꯩ ꯌꯥꯗꯦꯗ ꯃꯁꯥꯏ ꯃꯃꯥꯒ ꯆꯦꯅꯥꯎꯕꯒ ꯌꯥꯀꯅꯤ ꯑꯩꯉꯣꯟꯗ ꯆꯦꯅꯥꯎꯕꯤ ꯀꯧꯕ ꯀꯥꯏꯅ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯗ꯭ꯔꯥ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯁꯨꯝ ꯂꯩꯇꯣꯟꯗ ꯄꯛꯈꯤꯕꯩꯅꯤꯀꯣ ꯑꯩꯉꯣꯟꯗ ꯗꯗꯥ ꯀꯧꯕꯅꯦ ꯗꯗꯥ ꯗꯗꯥ ꯀꯧꯗꯦ ꯗꯥꯝꯆꯥ ꯀꯧꯕꯅꯦ ꯗꯥꯝꯆꯥꯅ ꯗꯥꯝꯆꯥ ꯀꯧꯋꯦꯕ ꯗꯥꯝꯆꯥ ꯗꯥꯝꯆꯥ ꯍꯥꯏꯕ ꯅꯪ ꯆꯤꯝꯕꯥꯜ ꯈꯔ ꯇꯩꯊꯣꯛꯑꯣ ꯃꯥꯟꯗꯦ ꯇꯤꯁꯨ ꯄꯦꯄꯔ ꯈꯔ ꯇꯩꯊꯣꯛꯇ ꯌꯥꯔꯣꯏ ꯇꯤꯁꯨ ꯄꯦꯄꯔ ꯀꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯄꯥꯏꯔꯣ ꯈꯨꯠꯅ ꯃꯥꯜꯂ ꯂꯩꯔꯝꯗꯦ ꯃꯌꯥꯝꯒꯤ ꯗꯥꯝꯆꯥ ꯁꯤ ꯆꯥꯛꯈꯨꯝ ꯑꯃꯗꯤ ꯂꯣꯏꯁꯤꯜꯂꯅꯤ ꯉꯝꯃꯔꯣꯏ ꯃꯌꯥꯝꯒꯤ ꯗꯥꯝꯆꯥ ꯁꯤ ꯂꯣꯏꯁꯤꯜꯂꯅꯤ ꯉꯝꯃꯔꯣꯏ ꯁꯦꯡꯅ ꯋꯥꯔꯦꯕ ꯆꯥꯛ ꯉꯝꯃꯔꯣꯏ ꯋꯥꯊꯤ ꯇꯧꯗꯧ ꯆꯥꯎ ꯀꯩꯅꯣ ꯑꯩ ꯅꯪ ꯎꯈꯠꯂꯛꯄꯩ ꯅꯪꯇꯪ ꯆꯠꯂꯝꯃꯅꯤ ꯆꯥꯈꯤꯗꯣꯏꯔꯥ ꯉꯝꯖꯔꯔꯣꯏꯉꯣ ꯀꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯆꯥꯛ ꯁꯔꯨꯑꯣꯏ ꯂꯩꯔꯦꯝꯗꯦ ꯀꯩꯑꯣꯏ ꯂꯪꯁꯤꯜꯂꯦ ꯂꯥꯛꯇꯅ ꯁꯤ ꯅꯥꯟ ꯆꯥꯁꯤꯜꯂꯨ ꯉꯝꯗꯦ ꯅꯠꯇꯦ ꯁꯤ ꯂꯦꯝꯗꯦ ꯍꯥꯏꯕ ꯍꯌꯦꯡꯗꯩꯗꯤ ꯃꯑꯣꯡ ꯌꯦꯡꯉ ꯆꯥꯛꯁꯦ ꯍꯥꯞꯄꯅꯤ ꯄꯥꯝꯃꯨꯏ ꯑꯩ ꯉꯁꯥꯏ ꯄꯨꯂꯞ ꯍꯥꯞꯇꯣꯔꯛꯄ ꯑꯀꯣꯝꯕ ꯆꯥꯝꯃꯗꯣ ꯀꯞꯐꯧꯑꯅ ꯈꯔ ꯀꯥꯝꯗ ꯌꯥꯔꯣꯏ ꯅꯪ ꯄꯥꯎ ꯑꯝꯇ ꯆꯥꯗ꯭ꯔꯣ ꯆꯥꯗꯦ ꯆꯥꯅꯤꯡꯗꯦ ꯃꯌꯥꯝ ꯆꯥꯛ ꯂꯦꯝꯕꯁꯦ ꯄꯥꯝꯃꯨꯏꯀꯣ ꯇꯁꯦꯡꯅ ꯑꯗꯣ ꯑꯇꯣꯞꯄ ꯂꯦꯝꯕꯁꯦ ꯀꯌꯥ ꯄꯥꯝꯃꯨꯖꯗꯦ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦ ꯀꯥꯡꯉꯧ ꯈꯔ ꯂꯦꯝꯃꯦ ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯆꯦ ꯂꯦꯝꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗꯤ ꯂꯦꯝꯍꯟꯗꯦ ꯀꯗꯥꯏꯗꯅꯣꯍꯦ ꯃꯣꯔꯣꯛ ꯈꯨꯆꯥ ꯑꯃ ꯇꯧꯋꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯣꯔꯣꯛ ꯁꯤꯕꯣ ꯈꯨꯆꯥ ꯑꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯁꯨ ꯆꯥꯁꯤꯟꯖꯈ꯭ꯔꯦ ꯑꯗꯣ ꯌꯦꯟꯁꯤꯃꯗꯤ ꯁꯨꯡꯂꯦꯝ ꯂꯦꯝꯗ꯭ꯔꯦ ꯌꯦꯟꯁꯤꯗꯤ ꯑꯩ ꯑꯍꯥꯟꯕ ꯎꯕꯗꯣ ꯀꯣꯟꯅꯔꯣꯏꯁꯦ ꯈꯪꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯆꯥꯛꯇꯤ ꯅꯪꯅ ꯂꯦꯝꯃꯦ ꯂꯤꯛꯆꯕ ꯈꯤꯇꯪ ꯍꯥꯞꯆꯔꯒ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀꯁꯦ ꯗꯣꯛ ꯃꯤꯃꯤꯁꯤꯗꯤ ꯍꯥꯞꯗꯣꯛꯇꯣꯏꯅꯤ ꯇꯁꯦꯡꯅ ꯍꯥꯎꯋꯦ ꯅꯍꯥꯟꯒꯤ ꯃꯤꯃꯤꯗꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯃꯒꯗꯤ
나는 하고 해는 찾아로이. 나는 비에 올리에 미시 사기. ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯚꯤꯗꯤꯑꯣꯗ ꯑꯩ ꯑꯃꯨꯛ ꯊꯥꯒꯦ ꯈꯜꯂꯦꯕ ꯚꯤꯗꯤꯑꯣꯗ ꯈꯛꯇ ꯂꯩꯔꯝꯃꯣ ꯋꯥꯅꯦ ꯁ꯭ꯄꯦꯁ ꯂꯩꯔꯔꯣꯏ ꯃꯦꯃꯣꯔꯤꯗꯣ ꯌꯥꯔꯛꯇ꯭ꯔꯦꯅ ꯍꯥ 이 까라바이도. ꯂꯣꯏ ꯀꯛꯊꯠ ꯂꯩꯔꯝꯃꯣ ꯋꯥꯅꯦ ꯑꯩꯅ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯈꯟꯕꯅꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯃꯨꯛ 그ꯃꯥꯏ ꯔꯦꯁꯇꯣꯔ ꯇꯧꯔꯅꯤ ꯔꯤꯁꯥꯏꯀꯜ ꯕꯤꯟꯗꯁꯨ ꯀꯛꯊꯠꯈ꯭ꯔꯦ 어서 그래나? ꯑꯗꯨꯅꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯗꯤ ꯀꯥꯏꯅꯅꯕ ꯊꯝꯕꯤꯖꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ